Ampasana ki mathangda Tameklong dagi kana leijadrabi nupi amasu Janimsna lemna layang bahukre. Paumiyang tabiri pasing tanam nokchari. Maruba pausa don pizari. Sagulban tera sapam direktagi RK Tampasana ko binupiyama sahi mangarom laying bidana phamung dagi hendoktra lerakpadu Janims ki director na luchingduna lemna laying bagi thabak chathaba haukraba matungda Tamelong district ki manung chana leiba Sempa village dagi khangthai lui ko binupi sahi kunthra mathoirom surabi amasu Janims na lemna laying bahukre sahi taruk ki mamangda angang unanaba khangthai luibu sagai saraga kilometer taraga mangarom puthorok laba matungda lambida angang unaki hari Thodo adugi matungdagi masagi phibam da hongba kaya laktuna makhong animak sat pangamdana leirakibani maki mapuraba leikidraba matungda masagi phibam su nomonoma gi sokchalakpadagi apokpa mapaga laminaraki mafam aduda mana masingi laying natana atopa laying nanabagi khudong saba leitana lakibani hari ngarang mafam adudagi khulgi miu singna sagai saduna Tamelong gi namkaulong village phawba puthoraki mafam adudagi Janims ki medical team mamana Tamelong district ki legal services authority Secretary Notinesori amadi All Manipur Bar Association gi miu single loina anaba adu pukhalaklaga Janims ta layang bahukre khangthailu gi apokpa ramsing pongno phongdorpada ma ki masanu pina hum suba masa mirolakpa matamda mapuroi belai masanu pina hum suba masa unana ba pukhalakpada lambida angang unaki madugi matungda ma ki makhong animak leng bangamlak kidabani haki madudi harau zarabani aidi adu ai Kari amatu sumabu siya mangamdrabani na adum lairibani. Aduda lemna yengbigani haibududi ay isor basu nakoy basu yam thagat sarabani. District Legal Services Authority Tamelong Secretary Notone Sorina Khangthailu gi wapam asi tha khargi mamangda mahana pau tabadagi Janims ki director ga unaduna wari sanaraba matungda mahakpu lemna layang nana bathabak asi paikhalakpani haiki Ako'y ngasi ako'y na nangkalong dagi anaba siya ako'y District Legal Services Authority na sa hiyamagi mamang da thengnarakiba neba adu mamang na lakad ako'y Janims ki ako'y doctor da ako'y director sa haijabadagi ako'y na medical team maloy na ngasi siya sa lagar napasarubani ako'y anaba siya stage treatment to bagi da mga ako'y Janims ki director da henok tawzat Janims ki director Professor Debel Laisramna Khangthailu gi masagi nariba anaba si karino haiba Tizin ba hauri hana pongdokli. Apegi Janims ki Dr. Team mamaga loinana ngasi ayuki pung ahum dagi hogaleraga apegi organization asiga punna saderaga ape ana basi hajusi gujaraklaga apegi Janims ki apegi orthogi department asida bed number 33 asida leijare aro akoi ji khudak tama he la ko khis dip nu hujare Jida koi leibe team masi orthogi doctor leire aruga head of the department gynecology leibire aruga gynae Dr. Team mama aruga orthogi Dr. Team mama Dr. Umeshoi lagi nursing ma ko punna masida masi koi investigation tawjarega darkar oga unimak se koi masi tawjagani Minority amasung other backward department asana mahiru singi sakthung matpada lengak pasingna tuminna yengsindana leiba si Manipur college students union angap ko po ihari MOBC matakta aswoiba kaya suna thinduna taklabasu department asina mahiru singi scholarship matam sana phangandabadana tana mahiru kaya gi matam manghalle tangkun ga mathoi hauna sangsin gador ba khongjang asida union asina mapung phana sawgali hari pawgi marak thana bare amata lominas India ki Premier Internal Airlines Jet Airways na cabin crew lawgadawri nungairaba career gi khudong chaba asigidamak interview me gitang taraga mangada mafamna Hotel Classic North AOC matam ayuki pung mapandagi na pung ama fawba hena aku pamarol gidamak Jet Airways tagi khangbiba yagani Oza Pain Relief Ointment Khwang naba, kok sikpa, tang sikpa, phu naba ni singbuda sinaba yarba, lipsap drupna puthok saba Oza Wanted some electronics mechanics for repairing ISTV set-top boxes at different places Bisnupur, Thobal, Kangpokpi, Imphal West, Imphal East Willing Electronics
or mechanics may contact Secretary ISTV Network. Constipate Sizzle Constipate Sizzle Manung Sabanwai Taba, constipation problem, Kohan Mangami. Itan Tanba, Manung Sandaba Singusu, Kohan Mangami. No mother, Tumam Daida, Lubu Saba, Shing Glass Amada, Chamas Amanatraga, Anida Tadra Sizzle Constipate. Amukan taram noksari. Lupa crore ama makhairom gi oigadaba ginseng kilogram lising ani samanga humpu bongyang daliba Assam Rifles checkpost mayada sarawok sing check tobda phare hari. Polam sing asi tata 407 registration number MN07C 3345 to porpani hari. Polam sing adugalona na miwi ani suphare haina IG Assam Rifles South ki Cherol asina khangalagli. District Legal Services Authority Tamelong na nomagi oiba legal awareness program ama Tamelong District ki namkaulong junction da pangtokre. Manipur State Legal Services Authority ki sponsor makada pangtok liba thoramada All Manipur Bar Association ki President Ais Sandrajit Sharma, Bar Council ki member Santa Khaidem, Vice President El Manawi, Tamelong ki SP Ragui, District Legal Services Authority Tamelong amadi Chief Judicial Magistrate Wedibi, Alibam Notanesori amadi namkanglong village ki chairman kakangam kamaina maru iba music wena saru yaki. Thorongumari lenana Notanesori na hakibada aingi maramda miyam punna khangmin naduna isa isa gi phangpham thokpa singadu phangnana bahona minasi haki. All Manipur Government Aided College Teachers Association na toan wadabi kya tanduna sangchilak pakhongjangadu sakana makoina tali wadabi sing thabak to onthokani haina thajaba pirakpadagi matam kharigi oina handok le hari. Manipur Sepak Takraw Association gi miyeng makhada Laifam Khunau Youth Development Association na Laifam Khunau mitong lampak ta chatharibani suba state level consum aso memorial men's and junior girls rigu event prize Sepak Takraw Championship 2016 gi ngasinupa gi hana match ta SWC na Amsuk hangangbu ani sunoda ani suba match ta PUCA kairang na LKYDA Laifam Khunau bu set ani sunoda Suba match ta MPSC B na Assam team Ebu set ani sinoda amadi MPSC B na Amsuk Laifam Khunau set ani sinoda maitiba piki. Nupiging isa sana ki bahano match ta LKYDA Laifam Khunau na Amsuk B hangangbu set ani sinoda ani suba match ta SWCA na LKYDA bu set ani sinoda amadi SWCA na PUC hangangbu set ani sinoda maitiba pikre. Manipur Tennis Association sinduna Lampel Pat ki Officer Club ki tennis court ta tennis sanaroni phuna saru yaduna sathariba pre monsoon tennis championship ki men singles ki ngasi sanik ba match ta Premjit na Muiston bu game mapan anida Brozen Ranjan bu game mapan humda Tulesona Solomon bu game mapan nipanda amadi tariat manga da maiti ba pikre doubles ki chahiya ke manga gi sanik ba match ta nabikisor amadi manglem gi jurabu dijen amadi kala gi jurana game set tarit taruk tarit mari amadi taruk amada maiti ba pikre. Hozilo selek pada maru ba paw makan. Tampasna gi matungda Tamenglong dagi kana laijadrabi nupi amasu Janims na lemna layang bahawkre. ISTV paw miyang tabiri basing amukan kurunde.